ngasi phong ki ba tongan tongan ba nongthil pok se kharagi collection miyam de khudol tamjigi Iran gi airport taruk te attack Chathaduna Laan plane taraga manga Thugaikhre haiba nongthil pok se gi chipong ama oiriba oil kati dagi lakhot chadaga thamjigi amasong video asibu meng tabiri bu punamakpu taramna okchabaga loinana ikai kumnajari Israel Defense Force na ngasi Iran gi nongthak lambi lana paisilaklaga maru oiba airport taruk ta attack chathakibaga loinana military aircraft taraga manga amang ata thon khre hairi social media platform X thagal Warolamada IDF na hai nungsup thangba nongpok thangba amasong mayai thangba Iran da leiba yamna maru oiba airport tarukta nongthaktagi attack Chathaduna Laan gi plane gi taraga manga ama ata thon kibani attack aduda airport ki runway underground bunker amadi nongthakki lanpham da siznagadaba aircraft mapung phana amang ata thon mangamki Prime Minister Benjamin Netanyahu na hai Iran attack chatrakpa ngamdana ba mathau taba section thorang punamak lokhat paloire nongthakki lanpham da Israel na khumang choksin ba ngamle haiba utpo oina Iran gi maru oiba airport taruk te attack Chathaduna fighter jet taraga manga amang ata thon kibani nakal ani gi marakta sokna riba lal asi nongma gi paktok sokthorokpagi maong da lakle hairi nakana maromda Iran dagi nauna miyoi chahunga taraga mathoi purakhibaga loinana evacuate torokiba maseng lising amaga chamri sure haiba nongthil pauchi gi chipong ama oiriba kangla paudagi thamjagi Israel amasung Iran ani gi marakta sokna riba lal asida US na yauksin khibadagi hena paktok sokthokpaga loinana kodong chiningai oiba pibam kaya mayok narakbadagi nauna Iran tagi nauna Indiana miyoi Chahunga kuntraga mathoi purakhibaga loinana hauzik phawada Iran dagi evacuate tarokhiba miyoi maseng ase lising amaga chamri henkre evacuate tarokhiba miyoi ayambadi Iran da MBBS tamliba mahiroi singna ayambani Bharat Sarkar gi Ministry of Home Affairs ki makai dagi ngasi akhanaba flight ta Iran gi city masattagi Indian Chahunga taraga mathoi adu Delhi tamna purakre Ministry of Home Affairs Indiana X thagalakhiba warolamagi matungina Operation Sindur gi makhada Iran dagi Indian sing adu evacuate tarokhibani US ki makaidagi B2 steel bomber sizinaduna Iran gi nuclear site ahumda bombing tawkiba aduna Persian Gulf nation amasung Israel anigi marakta songnaniba lan asi hena pakthok sokthorokpadagi ngarang nomaijing nimitta Indian sahunga taraga mathoi edu evacuate torokhibani Bharat Sarkar gi External Affairs Ministry gi spokesperson Randir Jaiswal na phongdokhibada Iran amasung Israel lebak anigi marakta songnaniba lan asi hena pakthorakpadagi Operation Chindu gi makhada hojik phawba Iran dagi evacuate torokhiba Iran ase punna lising amaga chamri kunga nipan sure Israel gi makaidagi hojik su leptana air strike tawba yauna misal amasung drone sizinaduna Iran gi cities sing yauna military amadi strategy facilities sing da leptana strike tawbagi thabak chathari Iran gi makaidagi lebak aduda leiriba atopa country sing gi miyoi sing evacuate tawnabagi damakta haukiba irai numitta hana air space ta athingba thamlamkiba adu lokthokibadagi Masad city dagi charter flight ta evacuate tawbagi thabak ase yamna kanna chathari ihan hanba oina irai numita Indian Saniga Mogdra Thangza numit ki nungthilda chahunga tara puthorakibani Sagolsen numitana Iran gi Yerevan ki capital city Armenia da akhanaba flight adu India da thunglaki haire makhatana Middle East da chawna ungkhadarabasu India da thawgi awat palairoi haire Israel amadi Iran gi marakta lan soknaduna Middle East da chawna ungkhadarabasu India da thawgi awat palairoi haina Petroleum and Natural Gas Minister Hardip Singh Puri na phongdokhre mahakna hai haukiba chayol anirom Middle East ta oirakliba pibam asi kumna yengchinduna lakli Prime Minister Narendra Modi gi liching makhada haukiba chahi kamarum thawgi awatpa lehendana ba thawrang lokhatuna lakhi hojik lebak asida thaw marang kaina leidiba maramna petroleum product amasong natural gas ki awatpa leigani haina nunang mapukningai oide lebak ki maru oiba oil marketing company sing oiriba Indian Oil Bharat Petroleum amadi Hindustan Petroleum da tha kaya marum sizinaba konagadaba changda petroleum product sing paiduna leiri hairi makhatana any cookie tribe haiba wahi lokthokadabane hairi Manipur gi scheduled tribes sing gi list yawba any cookie tribe haiba wahi lokthokadabane haina thadau NP Manipur na ngarang Union Minister of Tribal Affairs Aju Al Oramda Aiba Chirol Thaduna Wakat Chirol Aduda Yauriba Maru Eba Upam Singh di Constitution gi Article 342 gi Makada Manipur gi Scheduled Tribe Singh gi list gi any cookie tribe haiba wahi loktokadabane Kumja 2018 gi October taraga mapanda Manipur lenga ki cabinet na hiram asiga mari lenana warep ama lawba laikhrabani
ꯀꯨꯝꯖꯥ 2023 ꯒꯤ ꯖꯅꯋꯥꯔꯤ 2 ꯗꯁꯨ ꯀꯦꯕꯤꯅꯦꯠ ꯀꯤ ꯋꯥꯔꯦꯞ ꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯁꯇ꯭री ꯗ ꯑꯏꯕ ꯆꯤꯔꯣꯜ ꯊꯥꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯂꯧꯊꯣꯛꯅꯕ ꯔꯤꯀꯃꯦꯟ ꯇꯧꯈꯤ ꯃꯈꯥꯇꯥꯅ ꯁꯤꯃꯥ ꯁꯍꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯐꯪꯈ꯭रे ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯁꯥꯃꯛꯀ ꯇꯨꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤꯕꯨ ꯃꯉꯛ ꯁꯝꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯒ ꯃꯍꯥꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯁꯤꯃꯥ ꯁꯍꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯀꯟꯐꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ ꯃꯁꯥꯒꯤ ꯆꯍꯤ 93 ꯁꯨꯔꯕꯤ अंगनवाड़ी वर्कर्स ओइरिबी सिमा सहानी मिसी असिगा मरी लेना ngarang पुलिसना एफआईआर अमा लौखटलगा मपुरोइबा मोहम्मद मजीबुर रामन फारगा ngarangदगी निमित 10 नि पुलिस कस्टडी रिमांड लौथरगा वांगपोंग चतरखिबनी ngasidi mahak haisinglaba ayodagi nanthoktuna chenba ngamdre ngaitapa kharadagi mahakki loinabi du tumlingaida mangakta thangna lenbani haina phongdokcharakle mihat aduda sizinakhiba thang adu nga maku lenbada sizinaba athauba thang aduni haina takthorакle thang adu yum adugi chakumdagi phangba ngamle hairi Makhatana Ansamgi Khongjangna Chingi district sing the Chauna Akaiba P. Hari, Border Fencing Amasung, Pre-Movement Regime FMR Gi Matangda, All Naga Student Association Manipur Ancham na Changsilakpa, Numit Mangani Khongjang na Maram Oiraga, Nagasing na Namna Taba Singi district sing the Laiba, Lenga Kilo Shang Sing, Tabak Lepkre, Menmarga Lona Bangkoi Paring the Sampal Kabigi Tabak Kudakta Lepkadabani, Amasung, Pre-Movement Regime Amuk Anachan Gadabani Haiba, Wapam Taxiladuna, Changchilakiba Khongjang Sharuk Ama Oina, Singi district sing the Laiba, Lenga Kilosang punamak solon chinduna kanaguma mioi amata changba yahan kide maduna maram oiraga tongan baloisang singda paket kadaba lenga ki maru oiba thabak thoram seng paket pangam kide June 13 Senapati district ta pangthok kiba ansamgi presidential council gi mifamda lawkiba wadek ki matung ina ngasi dagi hauraga numit mangani chupna chingi district singda laiba lenga ki loisang sing tingjinana ba khongjang sangselaki bani Myanmar ga lona bang khoi paring da sambal khajilakpana masil manaw oiba naga phuruki mioi sing khaibung tale ama song pre-movement regime chatna hankidabana maram oiraga ngamkhoi wangmada khundariba phurup asigi miyoi sing hanagi matawgum unaduna wari watai sanahanba phangandre haina anchamna kanma moongda yaningdaba phongdoragli anchamna sangsilakli ba lenga ki loisang sing tingjinbagi khongjang asi urkhul tamelong chandel amadi kangpokpina chingba naga phuruki miyoi singna khundaba chingi district singdasu mapung phana chathari panba yabadi ngamkhoi sambal khabagi thabak khudakta lepinaba amasong pre-movement regime amuk hanna chanhanabagi matangda Anchamna handakta United Nations ki Secretary General amadi Unrepresented Nation and People's Organization ki Secretary General yauna lebak asigi tungan balusingba singda aiba chirol thaduna wakat palai khrabani Ancham ki khongjang asina maram oiraga pamdabu thodok tholak madugi tekchak lengakna pugadabani hairi makhatana Berlin Junior European Cup ta linthongambi chanambamna gold medal phangba ahanba Indian judoka oire hairi Hauzik Chathariba Berlin Junior Olympian Cup 2025 ta Manipur dagi Linthoingambi Chanambamna India gi ahanba gold medal phangba judokan oire Linthoingambi Chanambam asi Imphal West ki mayang Imphal dagi ni Berlin Junior European Cup 2025 ki final match ta kiji humpugo humdoi gi category da Poland tagi sanaroi amabu maithiba piduna gold medal lawba ngamkhibani sanaroi asi Sarajevo 2022 da pangthokkiba World Championship tasu kiji 83 ki category da world title ngamkhibani malem gi tongan baleba kuntra taret tagi lakpa sanaroi chatruk kataraga nipana saruk yakhiba Berlin Junior Olympic Cup 2025 aduda linthoingambi chanambamna India gi ahanba gold medal lawduna India gi puwarida anoba ityas ama hangdokhibaga loinana lebak asigi naha oiriba kayadasu achawba thona ama piba ngamkhre linthoingambi chanambam ing 2018 dasu sub junior national aduga 2021 da Chandigarh da pangthokkiba Indian National Championship kayada duna hanba leitana honakiba misak amani bahagasi masagi chahi 9 dagi hauduna Surji kauba Indian coach amagi miyeng makhada sanarakibani loinana 2017 dagi hauzik phawba IIS ki makhada judo sanarakiba sanaroi amani Berlin Junior Olympian Cup ta gold medal phangkraba linthoi chanambamna haikibada ngasi mai pakpa ngamkiba ase mahaki imung manung amasong coach na pirakhiba achawba thona sing adunani haiki